Security Force na Technopol District ki Khuding Thabida leiba vehicle checkpost ta leptuna chatharakpa check tawbagi thabakta ngarang lupa lang nipan ga lising nifuga manga rongi mamal oigadaba santara ga humdoi purakiba mioi ahum sansing asiga konana fare haibi faraba singdi district asigi more PS na koliba M chana ukhuldagi Hamilton Haukif Kunga Taruk Suhaw Haukif Yankhiga Mapan amasung Henkholan Lobum Kuntra ga Taruk kawi makhoina Sansing asi 4-wheeler MN07C3345 ta yona bagi damak purakibani hairi adum oinamak makhoibu faraga ahanba oina chathakiba investigation da makhoina Sansing asibu purakpada sizinarakiba gari asigi registration document sing samjin sajinba amasung aranba oiramle hairi tampaktagi huranba gari chingda yonthokpagi case ta chenaba mioi ani gari amaga konana fare Police na gari huranba thaudoki matangda register tawduna lokhatpa case amaga mari leinana ngasi Thoubal district ki Khongjom police station ki manung chanba Fundrei mamang laikai degi mioi ani Honda Activa ga konana fare hari Police control room na ngasi namidang thorakpa cherol amana haibada farba mioi sing adudi Technopol district ki Khul Saibung village tagi Dangsawa Sanjoy Maring Kungamari amasung district asigi Lamlong Khunau dagi Khoitong Premsan Taragamapan kawi hari makhoi ani na sendong gi damak tampaki mafam sing dagi huralakpa gari sing buching gi district sing da yonthokpagi thabak chatharama mioi sing ni hari pauche sina phongba pauna haibada makhoi ani gi mathakta police na case ama lokhatpaga loina na investigation chathaba hore hari February 12 2026 fauba Manipur da president rule lairagani Kumza 2022 da pangthokpa taragani thoi suba Manipur Legislative Assembly gi mikhal matung dagi chei dugi March tha dagi linglakhiba laibak adubu February 9 2025 ta resign tahon khraba matung tha dugi taraga humdoi dagi Manipur da president na tawkhiba proclamation gi matung ina chana halakliba president rule gi lenga asi kariguma marakte union lenga ki maikai dagi revoke tawdrabadi February 12 2026 fauba lairagani hairi pauche sina phongba pauna haibada hiramasi gi matangda ngasi Ministry of Home Affairs ki Joint Secretary amana aiba cherol ama Governor gi Secretary amasung Chief Secretary da address tawduna pirakle haidi cherol aduda Manipur da chana halakliba president rule gi lenga asi atopa tha taru amaga sangdok hanbada mamang thagi kunthra da Lok Sabha na yaba pi khibaga loina na tha asigi manga da na Rajya Sabha na su ayaba pi khrabanina Constitution gi article 356 ki makha da lenga asi tha asigi taraga humdoi dagi hauraduna tha taru amagi matamgi oina sangdok halagani hairi masigi damak tonganba notification na chingba thokpagi mathau tade loina na Lok Sabha amasung Rajya Sabha na yaba pi khiba sina president rule adumak sangdok halagani hairakhibaga loina na karigumba marakta revoke tawdrabadi lenga asi mathang chai gi February 12 fauba chana halagani haina su phongdorakre hairi PM Benjamin amadi IDF ki Chief of Staff Lieutenant General Ayal Jamir Chawna ungkhanakre Israel ki Prime Minister Benjamin Netanyahu na gajapumba loksinaba pirakiba yathang aduna maram oiraga laiba asigi Israel Defense Force IDF ki Chief of Staff Lieutenant Ayal Jamir anigi marakta chawna ungkhanakre thawong asina maram oiraga Israel ki political party amadi IDF ki luchingba singi marakta sunungaina daba amadi charangnaba thawdok kaya thokpa haurakre Karigumba hojik fauba loksinba ngamdriba Hamas na mapung fana lariba mafam sing loksinaba honarabadi Hamas na hojik su fajinuna thamliba Israel macha kun longgi thawai mangba yai haina Jamirna Benjamin da phungdokhibani hairi Vladimir Putin amadi Donald Trump ani athubada unaraba yana leire chahi om helaba Ukraine gi lan loisinabagi matangda wari sanabagi damak athuba matamda America gi President Donald Trump amadi Russia gi President Vladimir Putin unaraba yai haina report amana phongdorakli report astigi matungina Washington da pangthokhiba pawgi mifam amada Trump na Vladimir Putin ga wari sanaduna Ukraine gi lan loisinaba honaragani loinana leiba ani gi marakta leiba mari su phagatnaba honaragani haina phongdokhibani hairi Pakistan ki mathakta chathakiba Operation Sindur da Israel na India da chawna mateng pangki Benjamin Netanyahu Pakistan ki mathakta chathakiba Operation Sindur da Israel na India da chawna mateng pangki haina Israel ki Prime Minister Benjamin Netanyahu na phongdorakre India na Pakistan chathakiba Operation Sindur da Israel na pikhiba khulai singna chobo mateng ama oiki matam pumbada Israel amadi India ne gi marakta marup ama oibagi mateng pangduna defense ki lamda puna thabak tawminagani loinana terrorist sing supun na mayok nagani haina lauthorakhibani Panbaya badi Kargil gi lan gi matamda so Israel na India da khulai kaya chawna mateng panglakhibani hairi PM Narendra Modi bu su thagaladuna thajaba ba marup amani athuba matamda Bengaluru dagi Israel gi Tel Aviv yoba flight ki service lainaba honaragani Donald Trump amadi Pakistan ki Prime Minister Shahbaz Sharif amasung Army Chief General Asim Munir ga lainaragli ba mari asida India na karisu pakhatningai leite America ki government na India hariba leba asi yamna thajabaga loinana puna chamina ningbagi apamba leiri loinana Gaza dagi Hamas pu mapung fana loisinba Israel gi apamba ni haina su phongdorakhibani hairi Ghana da helicopter kaibada nipan sikre Ghana da military helicopter ama kaibagi laibak thiba thodo amada Ghana gi Defense Minister Edward Omane Boma yauna puna mioi nipan lom sikre haina official gi report amana phongdoragli
Jet 9 gi military helicopter adu matau karamna kaikhibano haiba chapchana khangdrabasu kaidringi mamangda radar ga pau faunaba ngamkhide hairi. Japan gi migi masing kham thengna hantarakre. Haukiba chahi 2024 gi report amagi matungina chahi asida Japan da migi masing kham thengna hantarakre. Chahi asida angang pokpagi chang asi 0.75 from tarakhibani. Hauji oriba fibam aseda aduma makhata na chatharabadi chahi khara asigi manungda Japan hariba laiba asigi mi lerakta bana mutkiba yabagi akiba leire hairi. US gi military base ta landarakpadagi lanmi manga sokre. America gi Georgia state laiba Fort Stewart military base ta sakhangdaba mioi amana nongmai kapsinuna landarakpagi thaudo amada US ki military manga sopa nangkre attack adugi matangda mara laiba mioi fanaba khanaba team ama semkre hairi. Aba thakpa fangdraba Gaza gi miyam da President Donald Trump na mating pangba hokre. Gaza gi lana maram oiraga chaba thakpa fangdabadagi khamthengna waraba Palestinian singda mating pangbi thaba America gi President Donald Trump na mating pangba hokre adubu Gaza gi lana suida Trump na Israel da chawna mating pangbaga loinana Gaza da lairiba Palestinian sing atopa laibak singda chatkhinaba fawba lauthokiba laikhrabani. Gaza gi lan hojik fawba loisinba ngamdriba asi Hamas na thohanbani haina su lauthokpaga loinana lan loisinaba su tangka kaya thongna Trump na nakalani gi marakta wari sanahankiba su laikhrabani hairi. Benjamin Netanyahu gi yathang laiba asigi military singi luchingba singna yaningdaba phongdokre. Israel ki Prime Minister Benjamin Netanyahu na Gaza pumba lausinnaba pikhiba yathang laiba asigi military singi makok thongba official singna yaningdaba phongdokre haina Rights ki report amana phongdorakli. Report asagi matungina Benjamin Netanyahu na Gaza pumba lausinnaba pirakhiba yathang laiba asigi military singi makok thongba official singna yaningdaba phongdokhibra asi Hauzik fawba Israel gi lanmi singna changchinba ngamdriba Hamas na laiba mafam singdani Israel Defense Force IDF ki luchingba singna Benjamin gi yathang yaningdaba gi maram kaya ama lei maram sing adugi manungda karigumba IDF na hauzik fawba Hamas na laiba mafam singda changchinaba honarabadi IDF ki lanmi kaya mafam marang khangdana siba yabagi akiba chawna lei maramdi Hamas na hauzik lairiba mafam sing asi maikai mari dagi langthaktuna lairiba mafam amani loinana Hamas na lairiba mafam singda landarabadi lanfa sing hatkiba su yai haidi CRPF ki gari ama Lokhada Onthabada personal ahum Sire Nipan Sathina Sokle Jammu and Kashmir ke Udhampur district da laiba Basantagar area da ngasi Central Reserve Police Force CRPF ki gari ama Lokhada Onthabada personal ahum Sire Nipan Sathina Sokle hari CRPF ki official singna phongdokhiba gari adu chinglambi adu da thawrakhibada lambi da ginantha kiduna Lokhada onthakibani Karamna nanthakibano haibadu khangdoknaba thijilagani chairoksida soklaba person nipan ki punsi kanaba lokhopam thokpa thabak thoram sing lokhotpa haibasina CRPF ki ahanba thodang oikhigani haiki Lokhada Gari onthabagi thodok thokraba matung khudakta security personnel civil administration amadi Basantagar gi miyamna rescue operation chathaki haujiki oina soklaba personnel sing adu manak nakpa hospital da pukhatuna layeng chathari fibam soksilakba badi henna advance oiba hospital da punaba thawrangani hairi Union Minister Dr. Jitendra na thawdo asi laibak thibani hariduna lainga ki maikai degi lekhidraba singi imung manung amadi soklaba miyoi singda angamba mateng pangani asigumba laibak thiba thawdo asi thoktana ba chinglambi da chatpa matam da tapna ingna section na chasi rescue operation da Basantagar gi miyamna thoraktuna mateng pangkhibasi thaganingai ni haiki panbaya badi chahi asi da Jammu and Kashmir da security force ki gari kaya Lokhada onthabagi thodokta security personnel kaya sikrabani lilengang na malem gi oina khwaidagi sangba suspension bridge sanaba thawrang tawkre Italy ki Prime Minister Giorgia Meloni gi lengang na $15.6 billion from changna semgat kadaba Malengi khwaidagi sangba suspension bridge sabada yaba pikre suspension bridge asina Italy gi Sicily thatka ronga samna halagani hairi suspension bridge asi sanabagi yaba Italy lengang na pikraba matungda laiba adugi Prime Minister Giorgia Meloni na harau tayam phongdokpaga loinana lengang na sel thadaduna semgat kadaba chakho thorangi thabak sing asina Italy gi kha thangma saruk singda laiba mafam singi lalon iti yauna tongan tongan balam singda hena khumang chawsin handuna laiba asigi sanmitlon da hena fagat halagani Italy gi politician singna Strait of Messina gi mathakta malengi khwaidagi sangba suspension bridge asi sanabagi matangda hokiba chahi kaya dagi kupna khana naina duna lakhibani Sicily ithat amasung Calabria region gi marakta laiba akhuba mafam ama oiriba State of Messina suspension bridge semgat sagatpana laiba asigi semilon da thoina kaiba pi dabaga loinana semgat sagatpada su hena khumang chawsil halagani hari suspension bridge asi semgat nabagi damak CIPESS pu Lenga ki committee na approve tawkhibani laiba asina mayong nariba kan manungsit amasung yuwa habagi fibam sing asi yengduna engineer singna hariba thawong asi kumja 2032 fawbada loisinaba pandam thamkre thong asi gi mayaida railway line ani yawbuga loinana atopa nakal ani dana 3 lane gi lambi su yawgani thong asi kilometer 3.3 sangduna malengi oina khwaidagi sangba suspension bridge oiragani thong asi gi tower singi awang bana fit
ꯅꯤꯁꯤꯡ ꯑꯃꯒ ꯆꯍꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯦꯊ꯭ꯌꯨ ꯁꯥꯜꯚꯤꯅꯤꯅ ꯊꯣꯡ ꯑꯁꯤ ꯃꯊꯪ ꯊꯥ ꯅꯠꯇ꯭ꯔꯒ ꯑꯣꯛꯇꯣꯕꯔꯗꯒꯤ ꯁꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯎꯠꯇꯔꯈꯟꯗ 283 ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭रे, 89 ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯃꯤꯑꯣꯏ 5ꯗꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭रे꯫ ꯑꯥꯔꯃꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯎꯠꯇꯔꯈꯟꯗ ꯆꯌꯣꯜ ꯑꯁꯤꯗ ꯈꯨꯗꯛꯇ ꯅꯣꯡ ꯆꯨꯊꯔꯛꯈꯤꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯍꯥꯔꯁꯤꯜ ꯑꯃꯁꯨꯡ ꯗꯔꯥꯂꯤꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯂꯩꯔꯕ ꯇꯨꯔꯤꯁ 283 ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭रे, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 59ꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯃꯤꯑꯣꯏ 5ꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯒꯪꯒꯥ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯒꯪꯒꯣꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯒꯨꯖꯔꯥꯠꯇꯒꯤ 139 ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ 132 ꯌꯥꯎꯅ ꯇꯨꯔꯤꯁ 283 ꯑꯗꯨ ꯆꯠꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯈ꯭रे, ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯗꯨ ꯎꯠꯇꯔꯀꯥꯁꯤ ꯑꯃꯁꯨꯡ ꯗꯦꯍꯔꯥꯗꯨꯟꯗ ꯄꯨꯊꯣꯛꯂꯛꯂꯒꯅꯤ꯫ ꯑꯥꯔꯃꯤꯒꯤ ꯆꯤꯅꯨꯛ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥ ꯄꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯊꯛ ꯂꯝꯕꯤꯗ ꯄꯨꯁꯤꯟꯒꯗꯧꯔꯤ꯫ ꯇ꯭ꯔꯨꯞ ꯑꯃꯁꯨꯡ ꯁꯞꯂꯥꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯍꯦꯚꯤ ꯂꯤꯐ ꯔꯣꯇꯣ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯑꯣꯏꯔꯤꯕ ꯕꯣꯏꯡ CH-47 ꯆꯤꯅꯨꯛꯅ ꯍꯥꯔꯁꯤꯜꯗ ꯂꯩꯕ ꯍꯦꯂꯤꯄꯦꯗ ꯑꯃꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯈꯤ꯫ ꯔꯁꯤꯌꯥꯅ ꯁꯥꯕ Mi-17 ꯆꯣꯄꯔꯁꯤꯡꯅ ꯅꯦꯂꯣꯡꯗ ꯂꯩꯕ ꯑꯇꯣꯞꯄ ꯕꯦꯖ ꯑꯃꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯒꯅꯤ꯫ Mi-17 ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯕꯁꯤꯡꯅ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨꯡ ꯃꯦꯗꯤꯛꯁꯤꯟꯒꯤ ꯄꯨꯒꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯛꯀꯅꯤ꯫ ꯗꯔꯥꯔꯤꯗ ꯂꯩꯕ ꯁꯤꯚꯤꯂꯤꯌꯟ ꯐꯦꯁꯤꯂꯤꯇꯤ ꯍꯦꯂꯤꯄꯦꯗ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯏꯟꯗꯣ-ꯇꯤꯕꯦꯇꯥꯟ ꯕꯣꯔꯗꯔ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ITBPꯅ ꯑꯣꯄꯔꯦꯠ ꯇꯧꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯁꯒꯣꯜꯁꯦꯟꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕꯗ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏ 64 ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯈ꯭रे ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯥꯒꯂꯤꯗ ꯄꯨꯔꯛꯈ꯭रे꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯈꯨꯗꯛꯀꯤ ꯃꯦꯗꯤꯀꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤꯗꯃꯛ ꯍꯦꯂꯤꯀꯣꯞꯇꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭रे꯫ ꯈꯨꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭रे꯫ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯗꯔꯥꯂꯤꯗꯒꯤ ꯃꯤꯑꯣꯏ 190 ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ꯫ ꯎꯠꯇꯔꯈꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯨꯁꯀꯔ ꯁꯤꯡꯍ ꯙꯥꯃꯤꯅ ꯃꯥꯆꯂꯤ ꯍꯦꯂꯤꯄꯦꯗꯇ ꯂꯥꯛꯈ꯭रे ꯑꯃꯁꯨꯡ ꯗꯔꯥꯂꯤ ꯈꯨꯟꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝ ꯍꯦꯂꯤꯀꯣꯞꯇꯔꯅ ꯄꯨꯊꯣꯛꯂꯛꯈꯤꯕꯁꯤꯡ ꯑꯗꯨꯒ ꯎꯅꯈ꯭रे꯫ ꯁ꯭ꯇꯦꯠꯇꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯇꯦꯡꯕꯥꯡ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯈ꯭रे ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯦꯁ ꯄꯔꯁꯣꯅꯦꯜꯒꯁꯨ ꯋꯥꯔꯤ ꯁꯥꯅꯈ꯭रे꯫ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯣꯡ-ꯆꯨꯒꯤ ꯐꯤꯚꯝ, ꯈꯨꯗꯣꯡꯊꯤꯕ, ꯂꯝꯃꯤꯠ-ꯇꯨꯃꯤꯠꯀꯤ ꯐꯤꯚꯝ ꯑꯣꯏꯔꯕꯁꯨ ꯔꯦꯁꯀ꯭ꯌꯨꯔꯔꯁꯤꯡꯅ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯊꯤꯅꯕ ꯌꯥꯝꯂꯕ ꯂꯩꯈꯣꯝ ꯑꯃꯁꯨꯡ ꯑꯇꯦꯛ-ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯍꯨꯝꯗꯨꯅ ꯊꯤꯕ ꯇꯥꯔꯤ꯫ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯁꯨ ꯒ꯭ꯔꯥꯎꯟꯗ ꯄꯦꯅꯤꯇ꯭ꯔꯦꯇꯤꯡ ꯔꯦꯗꯥꯔ ꯁꯤꯁꯇꯦꯝꯁ ꯑꯃꯁꯨꯡ ꯁ꯭ꯅꯥꯏꯄꯔ ꯗꯣꯒꯁꯤꯡ ꯁꯤꯖꯤꯟꯅꯔꯤ꯫ ꯗꯔꯥꯂꯤ ꯈꯨꯟꯒꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯄꯥꯛꯇꯛꯅꯅ ꯀꯤꯟꯊꯔꯛꯈꯤꯕ ꯂꯩꯕꯥꯛꯅ ꯅꯟꯁꯤꯟꯈ꯭रे ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯒꯪꯒꯥ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯒꯪꯒꯣꯇ꯭ꯔꯤ ꯆꯠꯅꯕꯒꯤ ꯂꯝꯕꯤꯗ ꯃꯔꯨꯑꯣꯏꯕ ꯂꯦꯞꯐꯝ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯍꯣꯇꯦꯜ ꯀꯌꯥꯃꯔꯨꯝꯁꯨ ꯑꯃꯁꯨꯡ ꯍꯣꯝꯁ꯭ꯇꯦ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯍꯥꯔꯁꯤꯜ ꯑꯃꯁꯨꯡ ꯗꯔꯥꯂꯤꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 43ꯇ ꯆꯥꯎꯅ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯕ ꯃꯐꯝ 4 ꯂꯩ ꯍꯥꯏꯅ ꯕꯣꯔꯗꯔ ꯔꯣꯗꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯔꯘꯨ ꯁ꯭ꯔꯤꯅꯤꯕꯥꯁꯟꯅ ꯍꯥꯏꯈꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯈ꯭रे꯫ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯑꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯎꯠꯇꯔꯀꯥꯁꯤꯗ ꯈꯨꯗꯛꯀꯤ ꯏꯆꯥꯎꯁꯤꯡ ꯑꯗꯨꯒꯤ ꯁꯥꯐꯨ ꯑꯗꯨ ꯂꯝꯗꯝ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯐꯪꯈꯤ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯔ 100ꯒꯤ ꯑꯥꯏꯔꯟ ꯕ꯭ꯔꯤꯖ ꯇꯠꯈꯤꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯍꯥꯔꯁꯤꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫